अहमद स्पीकर टी.एच. Satyabrata lusingba MLA Taragani Citizen Club Club ki sport lusingbi thoramda saruk yakhibada MLA na fungdokibu wapham khra mem na tentak na thamjage traditional from the labor ina ke pije che pai iche saru adagi nausing thang ni khukhe to na khulu taram opiba ikai no opiba adugi no din mo ajai penjai adu no na si da si hodo boda akoi ina mai le na sayo jagoi opi na tonga da masake a koya uhan le na asin ko pajara ba culture na laili musun laiki gani ai na tapri ba amasun na musimbi ba citizen club isi na se goi ai na laiki na kagale tung ne so mo thak ya tawna Manipur si ko kan na chaw sa kan na no bi kani ai na thasai masai ma da habi na musim la kai ba MLA मैम पुण्य खोली अमर तबे है मधु कसी मोदी लेबा कसी कनिंगा लेबा असी गुंडा के पखरा तो निंगा वाखल चांद जमा खुशिन हेक थिंगना बदा आई सिमा वारा सिमा हल्ला पिलो है बदा पुण्य चलने नसी है ना थाजो अमर तो नवे नो तो ना फरक हमसे पुण्य रे बने अदुगा मसीगी अपने पुण्य को पुण्य से बने पुण्य इले बाग सिकन दबे आदि है वो अपन सिदा Songkhan thamlaga akhuna aina hajani mase mathangi cholak chahi de sukai roi mudugi yoshin citizen club nasi padoso khud platon tobio akhoi nasi lai bo khara sinadana amuk hina su lakige adu nasi family ba MLA jinse MLA we pham da yai kai mam po samon para pham su yai adu nasi di akhoi si to na laksu ganina jam na hina pinga le jadra yi na no ai bai sa ko le na no chale adu mathang la pa matam du di akhoi kai hun se pa o me ba le ne aru I citizen ko bi jaga si da kari mo khana choi da to ni hai ba to ko la tha pa mo je ge adu mathang ta ba de so asinan na mai apna no ko ko so ko bi da me ba ka si ko he na mara se pa in ta pa Manipur mo pa no ko da akhoi pun na thoba yamin da si hai ba pa do ko jaga pun mo ka nei ko mo ko jari Amaramdana State Home Minister Oiribeke Sabdangan Pungtokibu Wapam Krada Sarakna Mioi Listen Kuntramdogi Matakta Myanmar Refugees in Mizoramda Sangzapam Pidno Lady Haina Mizoramgi State Home Minister na Fongdo Krigari Hairibasi Mioi Listen Kuntramdo Hena Myanmargi Mioi Sing Mizoram the Sangzapam Piri Haribu Wapamasi State Legislative Assembly Mipam Pamba Matamda Home Minister su oiriba State Home Minister oiriba ke sabdangna fongdokhibani hari masitana tana Bangladesh dagi refugee lising aniga saniga taraga teret amasum Manipur dagi IDP internally displaced person lising aniga satruka kuntra gomdoisu hariba border status sangjapam lauri haba wapam yauna fongdorakhi hari atopa pawmana maramasum Zomi anigi marakta akan mamongna muknarakpadagi Sampurda curfew thamjin khiba laikhrabani loinana hauji hausiksu security personnel singna akan mamong da ngak senbagi thabak sathari loinana social media singsu Zomi na koki ITLF ki office mai thabigi saktam ni haba kharasu social media singda video thadoktuna viral oiribani Manipur optional gi mai khaidigi climate summit ki damak Amazon gi umang kokthok tuna lane mari gi highway sagalakli Brazil gi Balem city marakta laiba Amazon rainforest ki saruk sayi sigi November 10 da hawdokadoriba
COP30 Climate Summit asigidama umangi lam ekar lising kaya kokthoktuna len marigi highway sengba sagatpagi thabak paikhatle haina agency ki pauna phongdorakli laibak kya gi lusingba sing yauna marueba mioi lising yankai henbana summit asida tingadaba maram oiraga hairiba maram asida akanma security gi section tharong lakhotuna miyamna khudong saraba mayukna hangadawbagi sarukta Amazon umang kokthoktuna len marigi highway asi semgatpani hairi Brazil gi federal lengana khanghauduna lakholakhiba project asina hairiba umangi saru asida tangjaduna imung manung puramba miyoi kya awaba mayun hale pungning nungnangningai oiriba tungnasu lengana Amazon gi umangi saruk singasi tuan project sejanadaba yadre haiduna indigenous oiba umangda tangjaduna hingjariba miyoi singda sial khara piraga umang kokthokpagi thabak makhatana satharakadra haibasini Masida natana miyoi sing asidagi hingbagi lambi matpiraba matungda lengana sialgi mateng phawba pibiroidra haibagi singnabasu leiri hari Amazon umangi saruk amafam kayada kokthorakpana maram oiraga malemgi langsni hariba mafam asida leiramba sa use kyagi natural habitats su oli malemda khwaidigi saw umang asina nungshitagi carbon subsinbagi sang hantaraktuna global warming asawa maram ama oire hari seraksida Brazil lengakna $1 million marfuga matui thadaduna city gi anakpada leiba airport ki capacity asisu sakthokna thaurang torakpada akoibda leiba Amazon umangi saru kharasu sokadauri hairinasu pausta makatana phongdorakli amaramdana balos haisi militant kuntragum du hatkre passenger kunga matui siri atai kanma ngamkre resistance group singna balos national army kawba anoba outfit semkre Pakistan ki Balochistan province tangarang Balos Liberation Army BLA na miyoi sangarum tongba train am hijack tokraba matung Pakistan ki military na counter operation mai pang sathabada hijack tokiba BLA ki militant kuntragom doi makhatkre passenger kunga matu siri atai kan mangamkre hari hauzik train asi Balochistan ki CB manakta leiba tunnel amagi manungna khamduna leiri authorities singna phungdokhiba train manung asida BLA suicide bomber yawbagi singnaba leibadi ki operation asi sathabada thindaki militant sing asina passenger singbu hostage oina thamkhibana maram oiraga aso engam yawdana ba lokhotpa yaba section thrang lakhotuna section operation sataki hari BLA gi militant singna Balochistan ki kasum sangda leiriba political prisoner amadi resistance workers sing thadu haibagi demanda train asi hijack tawduna passenger singbu hostage oina phajinduna thamlambane hari Mari Renapa Pakistan ki officials singi maikedi ki BLA ki demand sigi pakumpi ki like dura counter operation ni mai pang sat ki bana mara moiraga BLA ki militant singna kariguma pungkun ga mari ki manungna kasum sangda lairiba sing thadurok trabadi passenger singda thaba horaga ni haibegi aki tuzungba apoklambadu kokpangam khre panbaya badi matam kuina BLA na Pakistan ki Balochistan province asi maning makhatam leba amu ohenabigi panamda thabak thorom kya pekhatunu lakhibani amaromda Balos ki resistance group singna punsinduna Pakistan ki Balochistan province asi ningkhatam manbigi panamda Pakistan lenga amadi China ki mathakta militant singa sina ningtambagi mingda anoba mayol ama thabak thorom kya pekhatpa haunabigi panamda Balos National Army koba anoba outfit ama CM khre hairinasu paus da makhatana phongdorakli